ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KSOꯅ UPSCꯒꯤ ꯁꯤꯚꯤꯜ ꯁꯔꯚꯤꯁ ꯑꯦꯛꯖꯥꯃꯤꯅꯦꯁꯟ CSE 2025ꯇ ꯍꯥꯞꯀꯗꯧꯔꯤꯕ ꯀꯨꯀꯤ ꯖꯣꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤꯗꯃꯛꯇ ꯇ꯭ꯔꯥꯚꯦꯜ ꯑꯦꯂꯣꯋꯦꯟꯁ TAꯒꯤ ꯃꯇꯥꯡꯗ ꯈꯨꯗꯛꯇ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯜꯂꯥꯗ ꯑꯄꯤꯜ ꯇꯧꯈꯤ꯫ KSOꯅ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯆꯠꯅꯔꯤꯕ ꯏꯊꯅꯤꯛ ꯀꯟꯐ꯭ꯂꯤꯛꯇꯁꯤꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯀꯌꯥ ꯑꯃꯅ ꯑꯥꯏꯖꯣꯜ, ꯒꯨꯋꯥꯍꯥꯇꯤ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗ ꯄꯔꯤꯈ꯭ꯌꯥ ꯁꯦꯟꯇꯔꯁꯤꯡ ꯈꯟꯕꯗ ꯋꯥꯅ ꯊꯣꯛꯈꯤꯕ ꯑꯁꯤꯒꯨꯝꯕ ꯑꯦꯄꯤꯌꯔꯦꯟꯁꯁꯤꯡ ꯑꯁꯤꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯈꯤ꯫ MLA ꯁꯥꯏꯈ ꯅꯨꯔꯨ ꯍꯁꯟ ꯑꯃꯁꯨꯡ MLA ꯁꯨꯔꯖ ꯀꯨꯃꯥꯔ ꯑꯣꯀ꯭ꯔꯝ ꯃꯅꯤꯄꯨꯔ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯕꯣꯔꯗ ꯑꯣꯐ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯁꯥꯏꯈ ꯅꯨꯔꯨ ꯍꯁꯟ ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯥꯡꯉꯕꯣꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯁꯨꯔꯖ ꯀꯨꯃꯥꯔ ꯑꯣꯀ꯭ꯔꯝ ꯃꯅꯤꯄꯨꯔ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ MDUꯒꯤ ꯕꯣꯔꯗ ꯑꯣꯐ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ꯫ MLA ꯁꯥꯏꯈ ꯅꯨꯔꯨ ꯍꯁꯟ ꯑꯃꯁꯨꯡ MLA ꯁꯨꯔꯖ ꯀꯨꯃꯥꯔ ꯑꯣꯀ꯭ꯔꯝ ꯑꯅꯤꯕꯨ ꯃꯅꯤꯄꯨꯔ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯕꯣꯔꯗ ꯑꯣꯐ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯈꯟꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯊꯥ ꯑꯁꯤꯒꯤ 13ꯗ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯣꯏꯁꯥꯄꯝꯅ ꯃꯅꯤꯄꯨꯔ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯔꯥꯃꯥꯅꯟꯗ ꯅꯣꯡꯃꯩꯀꯥꯄꯝꯗ ꯆꯦꯔꯣꯜ ꯑꯃꯁꯨ ꯊꯥꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯥꯔꯃꯤ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯗ꯭ꯔꯥꯏꯚꯇ ꯁꯨꯁꯥꯏꯠ ꯕꯣꯝꯕꯔꯅ ꯃꯤꯑꯣꯏ 10 ꯍꯥꯠꯈ꯭ꯔꯦ꯫ ꯁꯣꯃꯥꯂꯤꯌꯥꯒꯤ ꯀꯣꯅꯨꯡ ꯃꯣꯒꯥꯗꯤꯁꯨꯗ ꯂꯩꯕ ꯗꯥꯃꯥꯟꯌꯣ ꯃꯤꯂꯤꯇꯔꯤ ꯕꯦꯖꯇ ꯅꯍꯥꯁꯤꯡꯅ ꯑꯥꯔꯃꯤ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯌꯥꯎꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩꯗ ꯃꯁꯥ ꯁꯤꯖꯗꯨꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕꯗ ꯃꯤꯑꯣꯏ 10 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯂꯤꯇꯔꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯂꯤꯇꯔꯤꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯅ ꯃꯤꯂꯤꯇꯔꯤ ꯕꯦꯖ ꯑꯗꯨꯒꯤ ꯒꯦꯠꯇ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠꯀꯤꯗꯃꯛ ꯄꯔꯦꯡ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯁꯥ ꯁꯤꯖꯗꯨꯅ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯨꯂꯩꯃꯥꯟ ꯀꯧꯕ ꯁꯣꯃꯥꯂꯤꯌꯥ ꯃꯤꯂꯤꯇꯔꯤꯒꯤ ꯀꯦꯞꯇꯦꯟ ꯑꯃꯅ ꯊꯧꯗꯣꯛ ꯑꯗꯨ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯃꯤꯂꯤꯇꯔꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯍꯥꯏ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠꯀꯤꯗꯃꯛ ꯄꯔꯦꯡ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯃꯤꯑꯣꯏ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯁꯥ ꯁꯤꯖꯗꯨꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯌꯥꯎꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯅ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯑꯣꯏ 10 ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯃꯤꯠꯅ ꯎꯍꯧꯕ ꯑꯕꯗꯤꯁꯥꯂꯥꯟ ꯃꯣꯍꯃꯗ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯕꯁ ꯑꯃꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯍꯥꯁꯤꯡꯅ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠꯀꯤꯗꯃꯛ ꯄꯔꯦꯡ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ-ꯑꯄꯟ ꯀꯌꯥ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯆꯞ ꯆꯥꯕ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯇ꯭ꯔꯕꯁꯨ ꯁꯤꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯒꯤ ꯐꯤꯚꯝꯗ ꯂꯩ ꯍꯥꯏꯔꯤ꯫ ꯑꯣꯄꯔꯦꯁꯟꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯜꯍꯧꯂꯨꯞ 4ꯒꯤ ꯂꯥꯟꯃꯤ 3ꯁꯨ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯄꯥꯛ ꯁꯟꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯕꯒ ꯂꯣꯏꯅꯅ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯂꯥꯟꯃꯤ ꯀꯌꯥꯁꯨ ꯈꯨꯠꯂꯥꯏꯒ ꯂꯣꯏꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯉꯔꯥꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯀꯨꯝꯕꯤ ꯆꯦꯇꯨꯄꯨꯔ ꯑꯦꯔꯤꯌꯥꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯃꯦꯒꯖꯤꯟ ꯌꯥꯎꯗꯕ SMG ꯀꯥꯔꯕꯥꯏꯟ 2, ꯃꯣꯗꯤꯐꯥꯏ CMG 1, DBBL ꯒꯟ 1, 9mm ꯄꯤꯁꯇꯣꯜ 1, 9mm ꯑꯦꯝꯃꯨꯅꯤꯁꯟ 10, KG 1 ꯂꯨꯝꯕ PEK ꯑꯦꯛꯁꯄ꯭ꯂꯣꯁꯤꯞ 5, ꯆꯤꯌꯔ ꯁ꯭ꯃꯣꯛ ꯁꯦꯜ, ꯁꯣꯐꯠ ꯅꯣꯁ 1, ꯁ꯭ꯇꯟ ꯁꯦꯜ 1, ꯆꯤꯌꯔ ꯁ꯭ꯃꯣꯛ ꯁꯦꯜ 1, BP ꯍꯦꯜꯃꯦꯠ 5, BP ꯖꯦꯀꯦꯠ 1, BP ꯄ꯭ꯂꯦꯠ 3 ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ PSꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯩꯔꯣꯡꯊꯦꯜ ꯄꯤꯇ꯭ꯔꯥꯗꯒꯤ ꯃꯤꯌꯥꯝꯗꯒꯤ ꯁꯦꯜ ꯈꯥꯏꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ KCPPWGꯒꯤ ꯂꯥꯟꯃꯤ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯂꯥꯟꯃꯤ ꯑꯗꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯁꯥꯡꯊꯦꯝ ꯃꯌꯥꯏ ꯂꯩꯀꯥꯏ ꯅꯝꯕꯔ 6ꯇꯒꯤ ꯑꯂꯥꯡꯕꯝ ꯁꯥꯏꯂꯦꯁ ꯁꯤꯡ 48 ꯀꯧꯏ꯫ ꯃꯉꯣꯟꯗꯒꯤ .32ꯒꯤ ꯄꯤꯁꯇꯣꯜ 1, ꯃꯦꯒꯖꯤꯟ 1, ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 3, ꯃꯣꯕꯥꯏꯜ ꯐꯣꯟ 1, ꯁꯤꯝ ꯀꯥꯔꯗ 1 ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ KYKLꯒꯤ ꯂꯥꯟꯃꯤ ꯑꯃꯁꯨ ꯈꯥꯕꯩꯁꯣꯏꯗ ꯂꯩꯕ 7MR ꯒꯦꯠ ꯃꯅꯥꯛꯇꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯥꯉꯟꯇꯥꯕꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯅꯤꯡꯊꯧꯖꯝ ꯔꯣꯃꯦꯟ ꯁꯤꯡ ꯑꯦꯂꯥꯏꯁ ꯅꯅꯥꯎ 35 ꯀꯧꯏ꯫ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯁꯨ ꯐꯥꯒꯠꯂꯦ꯫ ꯃꯍꯥꯛ ꯂꯨꯞ ꯑꯗꯨꯒꯤ ꯑꯅꯧꯕ ꯀꯦꯗꯔꯁꯤꯡ ꯔꯤꯀ꯭ꯔꯨꯏꯠ ꯇꯧꯕꯗ ꯃꯄꯨꯡ ꯑꯣꯏꯅ ꯆꯦꯟꯅꯩ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯠꯁꯣꯏ PSꯀꯤ ꯃꯅꯨꯡ ꯆꯟꯕ ꯈꯨꯝꯕꯣꯡ ꯕꯖꯥꯔ ꯃꯅꯥꯛꯇꯒꯤꯁꯨ UNLF ꯄꯥꯝꯕꯩꯒꯤ ꯂꯥꯟꯃꯤ ꯑꯃꯁꯨ ꯐꯥꯒꯠꯈꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯣꯏꯗꯥꯡꯄꯣꯛ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛꯅ ꯅ꯭ꯌꯨ ꯀꯩꯊꯦꯜ ꯃꯥꯟꯕꯤꯗ ꯂꯩꯕ ꯑꯣꯏꯅꯥꯝ ꯔꯣꯃꯦꯁ ꯁꯤꯡ 10 ꯀꯧꯏ꯫ ꯃꯍꯥꯛ NH-37 ꯂꯝꯕꯤ ꯄꯔꯤꯡꯒꯤ ꯈꯨꯝꯕꯣꯡ ꯕꯖꯥꯔꯗ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯆꯦꯟꯕ ꯇꯥꯇꯥ ꯇ꯭ꯔꯛꯁꯤꯡꯗꯒꯤ ꯁꯦꯜ ꯈꯣꯝꯒꯠꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠ 3, ꯁꯤꯝ ꯀꯥꯔꯗ 3, ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 2,900 ꯁꯨ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯆꯩꯔꯛꯁꯤꯗ
RPF PLA gi lanmi amasu wangjing sorokhaibam laikai security force na phagale haidi farba mioi aduna laikai adumakta dagi haikrujam umakant sing Elias umakun gataruk kawi farba mioi sing adu makhoi dagi phangba polam sing aduga loinana mari leinaba police station da khusinakre haidi milana mitei mayek chatna khibagi ningsing thoram pangthokre signboard poster banner backdrop amadi advertise ta mitei mayek pu maming tagi oiba mawong da sizinariba singi mathakta mi eng changlagani Milana chahi khudingi Mei taragani panda pangthoktuna lakpa mitei mayek chatnakhibagi ningsing thoram ngasi Milan mayai loisangna pangthokre lamdam asigi miyamna sijinariba signboard post banner backdrop amadi advertise ta mitei mayek pu mamingtagi oiba mawongda sijinariba singi mathakta mieng changlagani haina Milan gi secretary general Langoldam Nongmailim bina phongdokre ngasigi thoram aduda Herikon gi vice president Kongkham Kiran Milan gi president Khaidem Ingocha amadi Vice President Oinam Kaina Hanbina Mathang Sitna Athoiba Mithung Thoramapu Madi Athoiba Mithunglen Oiki Thoronga Mari Lainana Mitei Mayek Chana Hanaba Honabada Changchen Kiba Khongjang Singda Achoba Thodang Laukiba Laikhidraba Lup Asigi Thongmi Singda Amadi Lamdam Asida Thokliba Chahi Ani Helaba Irang Sida Imalebaki Damak Thawai Thakraba Thoba Singi Mafamda Minute Ama to Minute Leptuna Ikai Kumnaba Utki Tungda Milan gi Ahan Baluching Puren Oiramba Laikhidraba Chingsubum Akabagi Mami Saktamda Laikatuna Ikai Kumnaba Utki Milan gi luching purel khaidem ingo chana thoram duga mari leinana wangang laduna phongdokhibadi Milan lamdam asigi lon amasung mayek chana hanaba thabak kaya paikhatuna lakli Midai mayek chana hanaba honabada leingakna akanba mongda muknaki lup asigi thomi chamanga gi mathakta kaisum sangda changki Midai mayek chana hanaba changsilakiba khongjangda sopan nangkiba lup asigi thomi kaya ngasi fawba soinai duna hingli makhoibo ikhoina kauthokpa yaroi midai mayek asi hinganabagi damak lupa 37 punsinduna Milan sengki haina phongdoki Mangna makhata na hai kumja 2004-2005 ta Manipur lengak ta mitei mayek chana hanaba haijobada tabirakta badagi mahaulang pokyawba khongjang kaya changselakpadagi kumja 2005 ki Mei taragani panda lengaka yanaba purakhi masigi matung kumja 2006 dagi class 1 dagi tamlakpana haujikti MA gi thak yaukhibada natana PhD fawba tawba yaure Milana lon mayek chawkhatnabagi damang Manipur gi wangmada choina khundariba iraicha singda sutakpi tambibagi thabak chathari Mamangda chahi kaya dagi mathang lakpana Assam gi mitei taba mafam kaya da supang thokkibada natana handakta su Tripura gi tungan ba mafam singda numitarani gi oiba mitei mayek takpi tambibagi awareness su pangthokre lamdam asigi lon mayek loina si lonbu chawkhatnaba honabada khunda minariba yellow furup aikhoi pumna makna thodang lominasi mitei mayek chana hanaba honabada Milana junction kiba khongjangda saruk yakiba desam amadi iraipak miyam pumna maksu nahongna na thagatpa phongdorakli ngasigi thoram aduda Milan gi secretary general Langomjam Nongmailem bina nungi warol piraduna Milana Manipur gi lon amadi mayek chawkhanaba honaduna lakli makhata na supangthoktuna atopa leibak singda sumitei mayek sandokna ba thorang paikhatkani Maherwei singna ningthina amadi param chumna mitei mayek pu irakpada kanglon kaidana fazana ihanabagi damak Milana Kui Lairi Cursive Book ani puthokna basem saba loire Maherwei singi mathau taba lairi kaya Bengali mayek tegi mitei mayek to onthokre awat pa lairiba lairik singsu onthokna ba honari masida mari leinaba singna su mateng pangbiu miyamna sijinariba signboard poster banner backdrop amadi advertise ta mitei mayek pu maming tegi oiba mawongda sijinariba singi mathakta mieng changlagani lamdam asigi lon mayek sijinaduna chawkhatnaba hingan batamsi migi lon mayek sijinaraga chawkhale haibagi wakal thadoklasi haiki Bharat to high profile terrorist attack to kaya ama aircraft to ki haina thajaba yaba makok thongba laskar itaiba elite operative Saifullah Khalid Pakistan gi Sindhu province ta sikre haina sourcing nangarang India Today TV da phongdokre mahak pu masak khangdaba Meeoi kharana attack to ki Khalid asi achoba attack ahum da maru oiba thodang ama lokhiba misakni mahak asi 2005 ta Bengaluru da India na Science Congress ISC na attack tawkiba 2006 ta Nagpur da leiba Rashtriya Swayamsevak Sangha RSS ki Hyderabad ta attack ta amasung 2008 ta Rampur da CRPF Laskar terrorist Pakistan Sikhi